hapkani awat pagi awat ngaktani humang mala tambaje horen kaki jarani Hai, ma'am turam ma'am nung turam nok chari kai kum daw chari ado ngasi di ma'am nam nungai ba video mong loina la la mamang gi di ai kano taw idana utong chak thong bado utong chak thong a cha bado ma'am je bit lai trama le ba ada bit lai taw je umorok ka de gi morok ko taw sa ba yam nungai trama le do ngasi je yam haw ga da ba aine sa da nungai da ba mo khak taw jara ke masi kano gi ne khoi gi chumna hai kan da ma'am chana ba da biryani si dum chana ra mani ado biryani cha ba je ai gi na ngasi je kamai taw ga cha ga da gi hai kan da ma'am gi di chumna gi pressure cooker da dagi atopa style me am thonge ado ngasi gi ai sina mu ngasi gi na achauba nan gi utong chak sina achauba si utong chak mapi ne nahan gi utong chak macha ne sina mapi ne ngasi gi sina charu sa ado ngasi gi je kamai tor ga thonga dagi hai kan da yen ji ga plus mix of biryani sem doi ne osi gi wa si ta sem doi ne mahau su yam leiba keno ne ado ngasi gi je kamai thonga dagi hai do ke hap ka dagi hai do hai jira ke han bada first ta khoi gi chak si ma de ching chi thongna ba cheng adum hapiro phal ai ji sam tho bani ko chenga cham bani aduga si sina gi ne si khoi gi chumna gi du ni gi je horen mai si gi keno se loi ma orak namne gi hapani adui matung da chicken di dum mayam dum khangna rani chicken dum leire aduga khoi gi mayam gi hapa si machal si mayam si mix tau doi ne mix tau su dum hapsara ke aduga si leire aduga ham bada sida morok leire si gi keno ne sina tilhau asu bani su do bani aduga sina sing leire aduga sina chanam aduga sina thum leire machu leire aduga sina morok asubani aduga hapning ba atai atai machal hapa dum yai ado ai gi oina de si khakki machal sina hapsara ke aduga si mayam se hoji ai mix tau doi ne ha hamada sigi gi je winter ke oi de padale khajana han ko thai biro sigi se gi si hana sing siga si hapa ba matung da adum hapa mong se dum hapa yari ko si ai singana hapke si chanam sina telho ai mai se em ta semjage ki hapa ya ai horen o sara ka doi se gai hauro siap bakana ni baca ka dai machu hapa ni morong machu hapiro aduga thum jidi mayam sa bai chang hapiro ayu ai ji chawa ai thum le kra wa tong wali di khoi nga sai gi kaino do loi mak mix aura bani na hapsala si sam bani ko ai ni sam jara bani hape mana si ko singkom basi charu je chamu bani charu chame duga si magi mahi hapasi may happy ho jikse ka changhan ge utan naman may changdre wakangdre cái gì ta bên cái gì cái thằng nhà mày thế này trăng gì đây mình đấy mình mà khu hầm mà xi may hấp cái nó magi mà không dễ không mà bên đi na mà cũng không mới lôi đấy nó cũng không mới tại đi gì xí thùng bé này thùng bé và cái may cái condition đó lấy đấy gì xí thì thùng mình là xí
ꯊꯥꯔꯅꯤ ꯃꯩꯒꯤ ꯆꯥꯡ ꯑꯃꯗ ꯋꯤꯟꯇꯔꯅꯤꯅ ꯃꯩ ꯇꯤꯛꯑꯒ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯖꯧꯒ ꯄꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯖꯥꯠꯅꯤ ꯏꯊꯟꯗ ꯖꯧ ꯄꯥꯏꯍꯧꯗꯕꯁꯤꯗ ꯁꯥꯔ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯏꯉꯣ ꯅꯪ ꯉꯥꯏꯕꯗꯤ ꯋꯥꯔꯦꯍꯦ ꯆꯪꯉꯣ ꯃꯩꯈꯥ ꯄꯤ ꯍꯥꯏꯔꯤꯅꯤ ꯅꯍꯥꯟꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯥ ꯊꯕꯛ ꯂꯣꯏꯔ ꯆꯪ ꯀꯩꯅꯣꯅꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯑꯃ ꯀꯩꯅꯣ ꯁꯤꯅ ꯃꯄꯤꯅꯦꯕ ꯅꯍꯥꯟꯒꯤ ꯎꯇꯣꯡꯆꯥꯛ ꯃꯆꯥꯅꯤꯗꯅ ꯀꯞꯄꯤ ꯁꯤꯅ ꯃꯄꯤꯅꯤ ꯑꯗꯨꯅ ꯂꯥꯕꯣꯏ ꯎꯇꯣꯡꯆꯥꯛ ꯂꯥꯕꯣꯏ ꯅꯥꯕ ꯃꯅꯝꯁꯤ ꯇꯧꯔꯦ ꯇꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯣ ꯇꯧꯔ ꯀꯥꯝꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯧꯁꯤꯅꯦ ꯑꯩ ꯏꯁꯩ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯕ ꯁꯨꯝ ꯁꯤ ꯃꯩꯁꯦ ꯌꯥꯝ ꯋꯥꯠꯈꯤꯅꯤꯕ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯏ ꯋꯥꯗꯤ ꯈꯔ ꯊꯥꯏ ꯋꯥ ꯊꯥꯏ ꯑꯗꯨꯅ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯥꯗꯗꯤ ꯃꯨꯜꯂꯣꯏ ꯃꯥꯅꯦ ꯑꯗꯩ ꯋꯥꯔꯤꯁꯦ ꯁꯨꯝ ꯑꯇꯣꯞꯄ ꯁꯥꯗꯧꯁꯨ ꯃꯌꯥꯝꯁꯨ ꯕꯤꯠ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯂꯥꯏꯐꯇꯁꯨ ꯏꯁꯩ ꯑꯗꯨꯝ ꯁꯛꯀꯟꯕꯅꯤ ꯏꯁꯩ ꯇꯧꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯈꯣꯡꯗꯣꯏꯅꯤ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯤꯅ ꯗꯥꯏꯔꯤꯁꯟ ꯅꯨꯃꯤꯠꯅ ꯈꯪ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯂ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯁꯪꯒꯥꯏꯁꯤꯗ ꯀꯩꯗꯧꯉꯩ ꯉꯥꯟꯕꯤꯔꯛ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯅ ꯂꯩ ꯀꯩꯅꯣ ꯀꯩꯗꯧꯉꯩ ꯆꯥꯏꯕꯤꯔꯅꯤ ꯅꯨꯡꯁꯤꯕ ꯆꯦꯡꯒꯤ ꯃꯅꯝ ꯀꯩꯗꯧꯉꯩ ꯆꯥꯏꯕꯤꯔꯅꯤ ꯅꯨꯡꯁꯤꯕ ꯆꯦꯡꯒꯤ ꯃꯅꯝ ꯍꯦ ꯁꯀꯨꯇꯤꯕꯤ ꯀꯤꯒꯅꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯨꯃꯣꯟ ꯁꯖꯤꯕꯨꯒꯤ ꯅꯨꯡꯁꯤ ꯏꯉꯥꯒꯤꯅꯣ ꯌꯦꯡꯉꯁꯤꯔ ꯈꯤꯇꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯥꯡꯇꯣꯛꯆꯔꯒꯦ ꯃꯥꯏꯈꯨꯝ ꯍꯥꯡꯇꯣꯛꯆꯔꯒꯦ ꯑꯟꯕꯣꯛꯁꯤꯡ ꯑꯗꯨꯝ ꯍꯥꯡꯗꯣꯏꯔꯥ ꯅꯠꯇꯦ ꯊꯥꯡꯗꯔ ꯍꯥꯡꯁꯤ ꯃꯩ ꯁꯥꯔꯒ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯃꯤꯟꯅꯁꯤ ꯌꯦꯡꯉꯁꯤ ꯅꯪꯒꯤ ꯗꯥꯎꯅꯤꯀꯣ ꯅꯍꯥꯟ ꯑꯩ ꯍꯥꯡꯗꯣꯛꯄꯗꯗꯤ ꯍꯥꯎꯔꯝꯕꯅꯤ ꯃꯨꯜꯂꯝꯕꯅꯤ ꯋꯥꯏ ꯃꯅꯝꯁꯤꯗꯤ ꯃꯅꯝ ꯅꯠꯇꯦꯀꯣ ꯃꯅꯝ ꯇꯤ ꯅꯨꯡꯁꯤꯔꯦ ꯍꯥꯎꯇꯕ ꯅꯥꯇꯤꯟ ꯑꯃꯨꯛ ꯊꯥꯗꯔꯛꯀꯅꯤ ꯆꯔꯨꯁꯤꯐꯥꯎꯗ ꯃꯅꯝ ꯊꯤ ꯅꯨꯡꯁꯤꯔꯦ ꯀꯣ ꯃꯨꯟꯗ꯭ꯔꯤꯉꯩꯀꯣ ꯃꯨꯜꯂꯦ ꯃꯨꯜꯂꯕ ꯅꯪ ꯇꯧꯒꯦ ꯍꯥꯏꯔꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯣ ꯅꯪ ꯇꯧꯔꯛꯑꯣ ꯅꯪ ꯇꯧꯕꯗꯣ ꯐꯖꯩ ꯍꯥꯏꯔꯣ ꯄꯛꯑꯣ ꯌꯥꯜꯂꯣ ꯁꯤꯗꯤ ꯉꯝꯃꯣꯏꯌꯦ ꯄꯛꯑꯣ ꯌꯥꯟꯊꯔꯣ ꯄꯛꯑꯣ ꯌꯦꯁ ꯑꯗꯨꯒ ꯈꯨꯠꯅ ꯈꯔ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯑꯃꯨꯛ ꯁꯦꯠꯁꯤ ꯑꯁ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯄꯨꯔꯥ ꯀꯩꯅꯣꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝ ꯊꯤꯉꯩ ꯀꯩꯅꯣꯗꯤ ꯌꯦꯡꯉꯣꯇꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯕ ꯑꯩꯅ ꯇꯧꯔꯤꯗꯨꯒꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯤꯁꯤ ꯌꯥꯝꯗꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯝꯅꯤꯗꯤ ꯈꯜꯂꯦꯕ ꯑꯗꯣ ꯁꯤꯃꯛ ꯑꯣꯏꯅꯤꯗꯤ ꯈꯟꯗꯦꯕ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯅꯦꯕ ꯄꯨꯔꯥ ꯑꯗꯣ ꯇꯤꯟꯁꯨ ꯇꯥꯔꯦ ꯃꯆꯨ ꯀꯥꯏꯁꯨ ꯕꯤꯔꯌꯥꯅꯤꯅꯦꯕ ꯃꯅꯝꯗꯤ ꯍꯥꯏꯕꯤꯔꯅꯨ ꯐꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎ ꯍꯥꯏꯖꯔꯛꯀꯦ ꯃꯅꯝꯁꯦ ꯇꯣꯉꯥꯟꯕ ꯑꯃ ꯅꯝꯗ꯭ꯔꯣ ꯇꯤꯟꯕ ꯑꯁꯦꯡꯕ ꯇꯤꯟ ꯇꯥꯔꯛꯄ ꯃꯅꯝ ꯁꯨꯃꯥꯏꯅ ꯇꯧꯍꯧꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯁꯤ ꯑꯁ ꯍꯧꯔꯒꯦ ꯅꯍꯥꯟ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧ ꯉꯥꯏꯈꯣ ꯈꯤꯇꯪ ꯍꯥꯎꯅꯕꯀꯣ ꯇꯤꯜꯍꯧ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯩ ꯇꯤꯜꯍꯧ ꯉꯁꯥꯏ ꯄꯥꯝꯖꯩꯕ ꯍꯧꯔꯁꯦ
ꯌꯥꯝ ꯍꯧꯔꯒꯦ ꯉꯁꯥꯏ ꯆꯦꯡꯗꯨꯅꯤ ꯇꯤꯁꯤ ꯑꯣꯏꯔꯝꯖꯅꯤ ꯁꯨꯄꯔ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯎꯔꯦ ꯍꯥꯏꯖꯤꯟꯕꯗ ꯑꯁꯦꯡꯕ ꯃꯨ ꯆꯥꯎꯁꯦ ꯑꯃꯦꯠꯄ ꯑꯃ ꯇꯧꯔꯒ ꯐꯥꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯁꯦꯡꯕ ꯑꯩ ꯊꯣꯡꯉ ꯊꯤꯟꯖꯔꯛꯀꯦ ꯄꯩꯁꯥ ꯃꯃꯜꯗꯤ ꯑꯗꯨꯝ ꯍꯥꯏꯅꯁꯤ ꯆꯤꯀꯟ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯒꯤ ꯃꯥꯏ ꯀꯩꯅꯣ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯔꯤꯕ ꯏꯐꯣꯔꯠꯁꯤꯅ ꯀꯌꯥꯝ ꯊꯥꯗꯔꯤꯅꯣ ꯑꯁꯦꯡꯕ ꯆꯥꯅꯤꯡꯕ ꯉꯥꯛꯇꯪ ꯇꯟꯕ꯭ꯔꯥ ꯆꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯇꯣꯡꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯍꯥꯞꯆꯔꯝꯒꯦ ꯅꯝꯕꯔ ꯄꯤꯖꯔꯝꯒꯦ ꯑꯗꯩꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯁꯦꯡꯕ ꯊꯣꯡꯉꯒ ꯊꯤꯟꯖꯔꯛꯀꯦ ꯁꯤ ꯃꯍꯥꯎꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯁꯦꯡꯕ ꯈꯨꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯉꯁꯤꯁꯤꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯅꯍꯥꯟꯋꯥꯏ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯁꯥꯟꯅ ꯆꯠꯀꯥꯟꯗ ꯑꯗꯨꯝ ꯆꯥꯔꯤ ꯑꯁꯦꯡꯕ ꯕꯤꯔꯌꯥꯅꯤ ꯆꯥꯔꯤ ꯑꯗꯣ ꯍꯥꯎꯋꯦꯕ ꯃꯣꯏꯗ ꯃꯍꯥꯎ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯅꯦ ꯃꯣꯏꯒꯤꯅ ꯊꯥꯎ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤꯅ ꯄꯨꯔꯥ ꯀꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯎꯏ ꯂꯥꯎꯕꯅ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅꯦ ꯌꯥꯎꯗꯦ ꯊꯥꯎꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯉꯁꯥꯏ ꯑꯩꯅ ꯆꯥꯕꯁꯦ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯄꯨꯔꯥ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞꯅꯦ ꯁꯤꯗꯤ ꯑꯁꯦꯡꯕ ꯁꯤꯡꯕꯤꯔꯣ ꯑꯩꯈꯣꯏ ꯊꯣꯡꯖꯔꯛꯀꯦ ꯑꯗꯨꯒ ꯅꯩꯔꯛꯀꯦ ꯑꯁꯦꯡꯕ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯤ ꯇꯉꯥꯏ ꯐꯖꯔꯒꯅ ꯑꯩꯈꯣꯏ ꯊꯤꯟꯖꯔꯛꯀꯦ ꯑꯁꯦꯡꯕ ꯐꯥꯒꯤꯅ ꯁꯤ ꯄ꯭ꯔꯦꯡ ꯅꯠꯇꯦꯀꯣ ꯁꯣꯏꯅ ꯊꯤꯟꯖꯔꯛꯀꯦ ꯑꯁꯦꯡꯕ ꯎꯇꯣꯡ ꯆꯥꯛ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯊꯤꯟꯖꯔꯛꯀꯦ ꯑꯁꯦꯡꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡ ꯆꯥꯛꯁꯦ ꯊꯣꯡꯉꯦꯅ ꯎꯇꯣꯡ ꯆꯥꯛꯁꯦ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯁꯥ ꯃꯇꯨꯝ ꯃꯇꯨꯝ ꯑꯆꯧꯕꯗꯣ ꯐꯥꯎꯔꯦꯡ ꯂꯦꯡꯉꯒ ꯑꯃ ꯌꯥꯏꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗ ꯃꯇꯨꯝ ꯃꯇꯨꯝ ꯑꯆꯧꯕ ꯃꯩꯗ ꯐꯖꯅ ꯍꯥꯞꯄꯒ ꯊꯥꯔꯒ ꯊꯣꯡꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯏ ꯈꯨꯊꯥꯗ ꯊꯣꯡꯍꯧꯔꯥ ꯌꯥꯏꯔꯒ ꯊꯣꯡꯕ ꯑꯗꯨꯗꯤ ꯅꯪ ꯆꯥꯅꯤꯡꯉꯟꯈꯠꯂꯛꯑꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯁꯦꯝ ꯏꯕꯥꯅꯤ ꯆꯥꯕ ꯅꯣꯏꯗꯨꯅꯦ ꯋꯦꯠꯁꯨ ꯐꯖꯔꯅꯤ ꯍꯌꯦꯡꯅ ꯀꯩ ꯆꯥꯁꯤꯒꯦ ꯍꯌꯦꯡꯁꯨ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡ ꯂꯣꯏꯔꯒ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯦꯟ ꯑꯣꯏꯕꯗꯣ ꯊꯣꯡꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡ ꯂꯣꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯗꯤ ꯀꯥꯎꯕꯤꯅꯨ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯩꯅꯣꯗꯤ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯣꯄꯤꯁꯨ ꯂꯩꯕꯅꯤꯅ ꯄ꯭ꯔꯦꯡꯒꯨꯝꯕ ꯆꯠꯊꯣꯛꯄ ꯐꯣꯇꯣꯛꯄꯁꯨ ꯐꯔꯛ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯁꯥꯒ ꯅꯠꯇ꯭ꯔꯒꯁꯨ ꯁꯥ ꯉꯥꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯚꯤꯖꯤꯇꯦꯕꯜ ꯍꯣꯏ ꯌꯥꯏ ꯚꯦꯖꯤꯇꯦꯕꯜ ꯀꯔꯤꯒ ꯊꯣꯡꯍꯧꯒꯦ ꯍꯧꯖꯤꯛꯇꯤ ꯚꯦꯖꯤꯇꯦꯕꯜ ꯕꯤꯔꯌꯥꯅꯤꯁꯨ ꯂꯩ ꯀꯩꯅꯣ ꯂꯩ ꯍꯧꯖꯤꯛꯇꯤ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤ ꯌꯣꯡꯆꯥꯛꯀ ꯍꯦꯛꯇ ꯇꯧꯁꯜꯂꯧꯔꯥ ꯌꯣꯡꯆꯥꯛꯀꯗꯤ ꯍꯪꯒꯥꯝꯒ ꯍꯥꯞꯆꯜꯂ ꯊꯣꯡꯉꯁꯨ ꯌꯥꯅꯤ ꯍꯪꯒꯥꯝ ꯃꯇꯝꯅꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯍꯥꯞꯆꯟꯖꯔꯥ ꯌꯣꯡꯆꯥꯛꯇꯨꯒ ꯍꯥꯞꯆꯜꯂꯒꯦ ꯍꯦꯛꯇ ꯀꯩꯅꯣꯗ ꯎꯇꯣꯡꯁꯤꯗ ꯆꯥꯛꯁꯤ ꯍꯥꯞꯆꯜꯂꯒꯦ ꯍꯦꯛꯇ ꯏꯔꯣꯡꯕꯩ ꯇꯥꯏꯞꯇ ꯌꯣꯡꯆꯥꯛ ꯕꯤꯔꯌꯥꯅꯤ ꯍꯥꯏꯔꯣꯏ ꯌꯣꯡꯆꯥꯛ ꯕꯤꯔꯌꯥꯅꯤ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯇꯥꯅꯤ ꯑꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯊꯣꯛꯂꯛꯑꯗꯕꯅꯤ ꯍꯥꯞꯄ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯃꯃꯤꯡ ꯑꯃ ꯊꯣꯛꯀꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯦꯠ ꯌꯣꯡꯆꯥꯛꯀꯤ ꯕꯤꯔꯌꯥꯅꯤꯒꯤ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯉꯥꯛꯇ ꯂꯧꯊꯣꯛꯑꯒ ꯆꯥꯛ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯇꯧꯗꯣꯏꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯕꯤꯔꯌꯥꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯁꯦꯀꯣ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛ ꯍꯥꯏꯖꯩ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ ꯍꯌꯦꯡ ꯌꯨꯝꯗ ꯐꯖꯅ ꯋꯥ ꯑꯃ ꯂꯥꯟꯊꯠꯂꯣ ꯋꯥꯗꯣ ꯀꯩꯅꯣ ꯇꯧ ꯃꯁꯥꯡ ꯌꯥꯜꯂꯨ ꯅꯪ ꯑꯃꯇꯪꯅꯤ ꯃꯇꯥꯡ ꯑꯃꯇꯪꯅꯤ ꯂꯧꯗꯣꯏꯁꯦ ꯄꯥꯝꯃꯨꯏꯌꯦꯕ ꯎꯇꯣꯡ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯁꯥꯟꯅꯩ ꯋꯥ ꯁꯨꯝ ꯑꯆꯧꯕ ꯑꯃ ꯌꯥꯟꯊꯠꯂꯗꯤ ꯋꯥꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯊꯜꯂꯒ ꯆꯦꯡꯗꯒ ꯇꯧꯔꯒ ꯐꯖꯅ ꯇꯧꯕꯤꯔꯣ ꯐꯖꯅ ꯍꯥꯎꯏꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤ